ngasi maruba pausingda government ki oba kangnaba thausileitrabasu mahairoi singlegi ozana masing hanba government school sing punsinna honaragani haina education minister ts radheshyam na phongdokre BJP na Indian constituency tugaiduna democracy masak thiale haina MLA Lokeshwar na haikre amadi immigration office more gile fam sopa masak mathum leitabana mapale bakta ki lakpa mioi sing mamangda ikaina wa phimam amada leire kurumjare ISTV ki Manipuri pau miyang tabiru singbo taram noksare hauji pau sanong pizare Housing maki oina government ki oiba kangnaba thausileitrabasu mahairoi singdagi ozana masing henba government school sing punsinnaba honaragani haina education minister ts radheshyam na phongdokre ngasi langthawal kendra gi manung galai school sing phim yungsinbagi khongsata minister na wafamasi phongdokhibani local MLA su oiba consumer affairs minister karam syam golena nachakiba khongsat aduna nilong sajengal oiba nilong higher secondary school gi phim yangsan ki RMS egi makhada saba computer gi calculation na leiribadu official singda kari tobu yabagi habadu yangsinaba poktak piki oza singa wari sanaduna school asigi awarapa sing hangki nilong bazar da hana nilong higher secondary school erambadagi hongdokraga hauji hostel sagalibagi fionsu yanki sajing awang lekai deleba sajing kangjibung government higher secondary school gi fionsu yanki minister radheshyam na hauji school singda mahairoi digi oza masing henba yawribu singa si yenglaga mahairoi leitaba school singa bunsinnaba honaragani haiki Naki 12 class ke haidor ko so private na khrai hen na phaja khrai adar mathang chahi ama ani se kamai phagalan jege hen na khanaraga ko dum yeng mala ko infrastructure dum yeng mada oja sing dum phajana dum leibo we aphabo janga ta ado infrastructure da kra aswan malai akhoi rationalize tawraga aphabo ja thajil lani satra singna motivate tawna oja singna motivate tawna ba aduga akhoi gi infrastructure award pa pimsa singna toilet aphabo leitabe langngam da warambe adagi kano kara blackboard phajana walam bagi afaba leitabe oramai maram singno koi loina identify di tawre aduga koi sei awar pa hapsil laga sahi ama ni sra phagatna ba koi khona ge na kan khal Consumer Affairs Minister Karam Shyamna Kendra sida private school na masing yamba makhoi ni henna phai khanarakona mama mapa sinu private school sing dan henat pamnaragle government su private school sing thenana ba sarkar school sing da akan yeng changlagani haiki suma mayam si uhullaga kari step lobo yabagi habadu khananabagi tanja launanabagi nangta education minister ga adi langminajabani BJP na Indian constitution thugaiduna democracy bu masak thihale haina haregi speaker MLA TS Lokeshwar ngase tiger camp multipurpose hall da pangthokpa loyangamba amadi MLA bu opagi thoramda phongdokre MLA Lokeshwar namakata na haikibada khundrakpam kendra da sarkar laukhoki scheme amaki kana ba pigani haina mioi kharana lekai lekai da bank ki passbook aadhar card pan card singba xerox da honuna miyam bu apong wasibagi thawong sathari lol piba habasi sel puhan bani lol singmang ngamdraga miyamna awaba thengnaraga pengedaba mioi thorakpasi lebak thibani MLA ama leading ida kendagi phangpham thokpa hakmat pa habadu oithorudaba wafamni BJP na anti defection law khungoinaraga MLA kya songthok songsin to hanbana democracy bu masak thiale haiki constitution wa I will guide us around the constitution people can be go. Shaka yamas he totally is for the way. Adu ko kiti. Bawa thangna ba constitution kuma na ba se kar ba ya di ya ni bio ka di wa ta ki to. Khundrakpam Kendrigi Eastern Block Congress Committee na Senuna Pangthokiba Thoromaduda MLA Joy Kishan Committee gi President S Mangi Susaugyaki Thoromaduda Loyangambada Lokeshwarna Lupalak Amaga Laptop Amaga Khusanaki Loyangambada Tamlakpa KV High School asi Imphal East Khwaidagi Phaba School ama ohenbaga loirana School gi damak lok sangam ama kalagani haina Lokeshwarna laukhoki Joy Kishan lupa lising kuntra amadi committee gi maikaidagi lupa lising tara mateng piki
International Border Town Moregi Gate Number 1 da leba Land Custom Office ta attest tawduna leba mapan leba ki miyoising saktok samsing tawda yamna maru oiba department ama oina leba Immigration Office ki leifam thokpa masak ningtina leitabana mapan leba ki miyoising lakpada chawna ikai ningai oiri Office asigi hauzik leba pimam yang silubada computer thamna ba table ama staff singna famna ba chokri ani ahumdagi hena leite Pimam masida mapan lambi miyoisingna Immigration Office ta tangai faduna lakpada angakpa ma phawangani Office asigi internet ki kudong sable rabasu join line yadabadagi kudong sadaba mayoknari Office laiba mafam masisu mobile network phangdaba maramna staff singa athua kai gi paw phawdok phawjin tawbada chawna kudong sadaba mayoknari mari renabo authority na hauzik laiba office asigi masak mathum sing hapchin bagi tangai fadaba laire haiki BJP Thawal District Sindana BJP government na sahi ahum pharakpagi thoram gi sarok ama oina Modi maker of Develop India haibasida district conference ama Herok Part 1 umang Laikonda hudokre thoram aduda Lok Sabha ke MP Prahlad Singh Patel district president L Deven BJP Manipur Pradesh ki president KSS Vavananda education minister J.S. Radheshyam vice president M Hemanta party ki lusing ma kya susarok ki Prahlad Singh Patel na Modi ki government na sahi ahum pharakpa asida BJP ki workers ne piriba kudol asimak chokthok sai magna sahi ahum asi Manipur ki in charge ama oina leirakpa asida parliamenta Manipur ki ban block na singba issue kya khotna ki tanja phangki adubu Manipur dagi kariba Congress ki MP anina state asi ki issue sing Josampur ki thawdo ban block na singba ki wafam amata phukna tanja lokhi dabasi laibak thibani Ngasidi Rajya Sabha ki member oiraba Babananda ga loinana Manipur ki issue sing parliament puthokduna khangnanaba tanja phangle haiki इस देश में 1.5 करोड़ लोगों ने सब्सिडी छोड़ी और 1.5 करोड़ गरीब परिवारों के घर में गैस से चूल्हा मुफ्त में पहुंच गया ये देश की आजादी के बाद की पहली घटना है Education Minister J.S. Radheshyam na India government na miyam gi damag yaifana ba thada rakhiba scheme kya ningthina phanglamdrabasu haujikti anoba government ama laklabadina soiduna miyam da yohon mangamlagani haiki Angang singgi, nupi singgi, lukhari singgi, ahal singgi, lain kaba singgi, lain kai kaba singgi, loin maki tabak suba singgi singgi tongan ni scheme kaya serna nungai na yung lai kaba mini yung pi na ba toilet lai kaba mini toilet pi na ba sing kato sa panggajaga sing anggawa sigo kaya mga scheme kaya mati na repuro nasidi Manipur sarkar si Congress sarkar apaya mudai maset amata yung dadala mayam siyang wana Lamsang Kendra ki manung sanba salama manglekai da SDO office ama amasung subdivisional agriculture office ama sangakre thoramadu da agriculture minister V Hangkhalian revenue minister Karam Shyam state planning board ki deputy chairman S Rajan Imphal West ki DC C Arthur Wongchuyo amasung agriculture ki director PS Rajan susarukya ki S Rajena Lamsang Kendra si lahu simu bagi senfam ne hena lebana longmi singna lamfel tana satuna tangai fadraba chesang sing lobada kudong charam dabadu office aniasi hangdokpana awaba koklagani haiki agriculture minister V Hangkhaliana temporary office aniasi athuba matamda permanent oiba office sananaba thorang toragani state asida handak chahi gi oina har gi awapa lehendanaba thorang lokhatle English ngani kunithoi phawada India government ki thausil ama oina hauji puthokliba lawu sungu bagi puthok sing saruk ani hengal hannaba Manipur su department na thabak lokhatba hore haiki asai haje kiwa policy gi makada double production tongpa lamda na ba lawu sungu gi sing puthok se double tongpa lamda na ba ekoi gi department ki tarafta fertilizer ate darkar lega dum marangka na pinarwa honagi aduga farmers su sidagi henna okhan pungning janga thawa aktang jaga suradi Manipur se green revolution puthokpa ngamna na thajabana kan le chamna le India ki han hama Prime Minister Pandit Jawaharlal Nehru lekidabagi yankhayum de suba kumon thauram ngasi Congress Bhavan da Manipur Pradesh Congress Committee na semna pangthokre Bhavan astaleba Jawaharlal Nehru ki mitam da MPCC ki president TN Hawkip na singduna leishu katuna ikai khumnaki thauram adu da Mahila Congress ki president S Tilotama amadi atay makok thongba luchingdi kyasu saruk yaki tungda pawmi singa unabamada TN Hawkip na
Pandit Jawaharlal Nehru asi India ki ahanba Prime Minister oibata natana ngasi fawba lakiba Prime Minister singi manungda khwaidagi faba Prime Minister ni haiki Amarumda MPCC ki members oiriba Kairao Kendra ki MLA oiramba laikhidraba Karam Thamarji ki mafamda laishu katuna ikai khunaki laikhidraba ki thawaina mapugi mafamda ingna sikna lairuna bagidamak saruk yakhiba singna minute ani tumina leptuna awaba phongdoki Imphal West District Talaiba Fisavi Sigdalang Mayum the Tinbagi Taurang Pekale Haina District Handloom and Textile Office Imphal West ki Project Manager T.I. Sunil Fundokre Wafamasi Northeastern Region Textile Promotion Scheme gi Makada Officers Sinduna National Handloom Development Program gi Makada Pangthokpa Nongmagi Oiba Awareness Program da Mangna Fongdokibani Iro Maizrao da Wangway Head Cluster ka Kusen Naduna Pangthokiba Thoram aduda Additional Director M. Ibohal amadi Iro Maizrao GP gi Pradhan SS Manihar Susogyake Assistant Director M. Ibohal na Fisabi Singhu Hena Faba Thakta Pukanaba Center Scheme Kya Pekatuna Lali Fisabi Singna Cluster gi Designer Singhu Kusen Naduna Sizinabada Nungaiba Hena Kanba amadi Fazaba Pi Puthokna Bhonarabadi Manipur gi Handloom Hena Sakapa Ngangani Haiki T.I. Sunil na Makatana Home delivery scheme asigi khudong zaba logi harabadi fisabi sing adugi mari rena bache sang sing district office ta pisin gadabani yumda tilak kadori balang sing adu sel pira kalai gadabanate poto kuthok laga yolaba matungda kaksana gadabani masigi matakta insurance scheme kaya masu lairiba si khangminaduna kanna balong naba onase haiki Kairao Kendra ki laikhidraba MLA singi apun baning sing khubam ama saragani haina Kendra ki MLA su oriba Parliamentary Secretary L. Rameshwarna Urup Salan Famda Mahaputaram Okpa amasung Ramzan Hodringa ki mangoina na pangtokpa thoramda mahangna phongdokibani L. Rameshwarna makatana laikhidraba MLA Karam Thamarjina pangtokani khalamba thabak thoram sing adu mangna pangthokna ba honagani masigi mathakta kyam gaida mahaki mingda thong ama sagani Urup ki phibam phatana laiba Suspension Bridge, Valley Bridge ki thakta onkalaga kona concrete bridge onthokani thangnaba ising ana layangi lamdasu hena phaba thakta pukatkani haiki changda barata yengda barata singe sumba ruma ane yengda mete na karan da singe yengda ba singe sada bese singe de ai chugai pa mai ba asata na hona de ko yo madum singe ma kana ana mai ke yengda ane singe ta khai na de no to intra gong khai de na amto ko sama de de ko me amda ya buka jo me amda jeri aduga ko yam ta pi ba thongi mata ji am mai ke wani da ba thong je ko han bagi ko bin de bagi makha de thong bagi me yawe se tha ko mai matung de de to ko sima matung sai da sa ne kale Kairao Kendra ki hanage MLA Karam Thamarji ki aroiba mathomangang asi pangthokre ngasiring thulma ki thawayau da haksang Delhi dagi Imphal da puraklaba matungda Congress Bhavan da puraktuna laikhidrabagi mafamda awaba phongdoki Kyamgai Young Pioneers Club tasu miyamna awaba phongdoki Tribal Youth Council Manipurna Forest Department ka khusabnaraga Tribal Rights amasung Forest haibasida nongmagi oiba seminar ama Tribal Research Institute Chungmairongda pangthokre hongdokpagi thoramda Lok Sabha ki MP oiramba Mani Charnamai Chief Conservator of Forest Lokhopuni Napigani Lekhopuni School of Precinct Director R Sangha Susawyaki Mani Charnamai na Tribal ga Forest singing marakta yalongai dagi hongna saidang duna lerakli miyoibana hingmada sangraba yadraba polam kya umangdagi fangi Tribal sengi hak amasung customary law ikai khumnaba ngamdriba asida miyeng thamdrabadi umang sing mangkiba amasung Tribal sengi saidang hongphawba lerakloi haiki अकोई ट्राइबल सिंह मा कोई न उमंग असida लेगिबा राइट सिंह से रिकॉग्नाइज तौरगा जॉइन तौरगा अमा का कॉन्फिडेंस लेनदुना थबक तौनबा नत्रबदी ट्राइबल सिंह को हुंदोलगा नाकन अमा तो हुंदोलगा गवर्नमेंट ना सैसु पारगा लीचे पारगा तौबा अदुनदी कई मत ओइबंग मोय हरसी इंडिया गवर्नमेंट नसु मथंग असमायना खंगलगा येंगलखबनी
Ramzan thana lakpada Chief Minister N Birena Manipur miyam maruina Muslim Isal inaw senda yafa pauzal pirakle Numit astan lakpada lamdam sida khunda minariba kang basal gi marakta nungsi sanaba oirasanu hairi Amarunda MPCC ki President TN Hawkif Forest Minister TS Shyam Kumar Manipur People's Party CPI amadi Nipkona Manipur miyam maruina Muslim Isal inaw senda yafa pauzal pirakle Roza Thasna lakpada lamdam basal minariba furuk khudima nungsi sanana leminaduna Wata padaba sakhatpa awanba Manipur ma purakta oirasanu hairi Hauzi paugi muraktan atima brematang lauzari Bawa Quick zone gidi tata tiskon lesti Mama cuma pun kuning jam mana yo cuma ngaroi pista salawni na adu cuma takta superlink footing ge offer amum piri sidi bas electric drum no sin bagum na yo tisin ya dudi sanagi mohut yang na sinbaya Bhai Gurudas Group of Institutions Sangarur Punjab na students kudingma ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbirol puthokpa institute ni Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba matangairaba upaidi Jolip syrup amasung capsule Break ki matung taram na mok sari makhataba pawda tongan hiram singda tha khudingi khanane nagadaba mifam amang ngasi Manipur University Teachers Association Mutagi Conference Hall da pangthokre Manipur University Teachers Association sinduna ngasidagi ahan boina pangtokpa hokiba khanane naba thoram aduda Mutagi President and Minai amadi Secretary ngapigani Nimai amadi Secretary Dr. Bisonasu Sawyaki tha khudingi sathagadaba khanane naba sigi ahan boina Department of Political Science MUD Professor Konsam Ibona Japanese Culture and Nationalism Haibasida Wangangki The kind of concept we have about university in India is quite different from the type of the kind of concept they have. Some of them were in the status of colleges, but if they say that if it is a university, means it will have at least some specializations, maybe Indian studies, maybe economics, maybe something. KSS Bhavanandabu Rajya Sabha ki MP oina thagaliba asina center da leriba BJP ni lusingba government ta Manipur miyam na piba khwaidagi sawba khudol ni haina MP Prahlad Singh Patel na phongdokre Nitai pa suchek leba party office ta pangtokpa paugi mifam amada Prahlad Singh hana center da leriba Narendra Modi ni lusingba BJP government na India ki mipung khudingi sakho tharang kya siam bana chana bahokrabasu Manipur da leramba Congress government na mokoi khudong saba phangada khakta yengduna chana halam ki haiki स्टेट गवर्नमेंट प्लस सेंट्रल गवर्नमेंट ये पहली सरकार है भारत की जिसमें देश भर में 208 फ्लाईओवर के प्रस्ताव थे 100% सरकार ने अडॉप्ट कर लिए कि वो बनेंगे किसी भी राज्य में हो किसी भी पार्टी की सरकार हो किसी भी असेंबली कॉन्स्टिट्यूंसी या पार्लियामेंट्री कॉन्स्टिट्यूंसी में हो इसको देखे बगैर कि ओवरब्रिज कम्युनिकेशन के लिए कनेक्टिविटी के लिए जरूरी है 100% ओवरब्रिज को परमिशन मिली है ये भारत के इतिहास की पहली घटना है Bhavanandana Rajya Sabha ki member oirapada Manipur People's Club khwai thoksom lekaina thagatpa phongdorakle Wathada sakhangdaba singna bom pokhai lakhiba thogdokta misimina asohan nangan kiba thogdok yanindaba phongdoktuna top khongnang makhong meira paibi amasung Eastern Youth Development Association na top khongnang khongda wakami pham chathakre bom na panbadagi hauji khiza hospital da laikanariba and Vishwana ki apokpi naurim binana thogdok adubu pendaba phongdokpa galonena masa mari leraba Vishwana ki mit ubang ngamdaba amasung na tajriba si fagarhan ba ngamdabadi pigliba masa singilai ba kari oigani thogdok asa channel ba miyosing thidok piduna cherak preview haiki और हाँ बम फ्लक्स तब
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯌꯥꯎꯕꯁꯤꯗ ꯃꯥꯒꯤ ꯃꯁꯥꯗ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯁꯨ ꯇꯥꯗ꯭ꯔꯦ ꯃꯈꯣꯡꯁꯨ ꯕꯣꯝ ꯃꯁꯥ ꯃꯈꯨꯠ ꯀꯔꯤ ꯀꯔꯥ ꯑꯃ ꯇꯧꯕꯗꯨꯗ ꯃꯌꯥꯝꯁꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯗꯅ ꯐꯝꯖꯅ ꯐꯝꯕꯅꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯂꯜꯍꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯪꯁꯊꯥꯟ ꯀꯌꯥꯅ ꯃꯁꯤꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯇꯦ ꯑꯗꯨꯒꯨꯝꯕ ꯌꯥꯅꯤꯡꯗꯕ ꯃꯌꯥꯝꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯐꯝꯖꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ sina tawbani habdu singtoklo haidana akoina mafam asida akoi phamjabani lambi sorokta noma kangdana thogleba accident kaya si khartang oirabasu ngakhlongna ba haiduna DSP Imphal West Traffic Police na drive chathabaga lena awareness program ma pangchokre awareness program aduda Imphal West Traffic Police ki OC hidangmayum Rameso Saramana traffic police na tawriba mathawasi tawnunga matamda tawbanate traffic ki rule and regulation karapu matamda miyamda gyan tanana ba amadi aso apandagi ngaktokna ba tawbani masida miyamna sumateng pangbiu haiki Cookie Students Organization Imphal Branch Sinina Career Guidance ki matangda seminar ama Imphal gi Cookie in the Pangchokre Thoramadda KSO Imphal gi President Son Baite MPS Thangkochon Hafkif BSNL gi AO Thanglen John Misau MU gi Research Scholar Helen Tong Thangsu Sogyaki Laibak thiba thogdok amada ngarang thawal turel de iruzaba pikliba masimnau ani ising de irak aduna rakhidre Laikhidraba angang ani adudi thawal fogdel ring lekai dagi MD Nasir Hussein ni masanupa Hanjala sahitara hombe amasung mahakek thangna bamnanupa Hakula sahitara mathoini makhoi ani thawal wang mata badalaiba Sophia English School da class 5 amadi 2 tamniba mahiroini makhoi ani ngara nimiyum matamda yunga nakna leba turel thawal turel da iruzabada irang akibani hairi miyamna khudakta iruptuna kochi tibada miyamba Hanjala nungthil pung anirom tarakoda fangki Mananupana Pungkairom Kanarabamatunda Funky. Kudakta District Hospital da Pakhapada Dr. Nasiri Haina confirm Toki. Mahirwe Anina Manumatamsa da Lekidavada Sophia English School gi Oza staff Amadi Mahirwe Singna Awa Fongdokre. Music speaks louder than words. Haivatimda Manipur Idol Season 1 Solo Hanki Grand Final ngasi Palace Compound Laiba Manipur Film Development Society gi Hall da Pangthokre. Toramadda Parliamentary Secretary S. Susindro Kasim Basum ke Leshuna Singasina Sarugyaki State level to ina pangtholiba solo competition asida tongan ba district singdagi punna contestant kudmangana sangdam naraba matungda grand final gi oina mioi nipan khangatuna ngasi competition aduda masa masa gi oiba haitoi simthoiba utki Thangal Kaitel gi Bhairodan High School gi Nakal gi footpath tafam liba hayo liba si lak liba juntara fabu gi manungda honggo khigadabani haina ipak ki president Babulin Khumana ngasi ipak ki office ta pangthokpa pawmisung unabada phongdokre ipak ki general secretary Santa Maitaina Mohun minister na bazar manungda lam khopchiliba sing takthokpa gi thabak tathariba asida hariba mafam asida tholiba lambi jinbagi awaba sisu miyam changani haike President Babulina makhata na haikibada Jungi tang tara fawagi manungda haiba mafam asi asengba footpath ohengadabani phongdoki Gajide de ngasai akhoi gi dukan torbising si makoina ojik khallaga thamibasi adum lifetime oina aibdi lokthok tebida adum khallaga na jaga sima pura koi prime minister ina sibender gi sang khallaga thammaga ayaba ga loina na moida sinagi bugum laiba posi deida ngasai akhoi gi machine hinkalapna maram waraga na tatok chasinda ekaiba kaya pirakpadagi akoina haiba jaga si hangal lakada akoi chiliba gasi chaliba sidingta chatpada disturb toriba singse khitang phal kataina Kundrapam Kendra December tha phawagi cheng mari leinaba singna pidrabadi aini mateng loragani haina ngasi Kundrapam lai pangamba community hall da pangtokpa miyamgi mifamda warib lokre JCRE Skill Solution gi ahanba alumni meets ngasi classic hotel da pangtokre JCRE School Solution ni mioi kyana sarugyakhi miyamda phangkhanbam thokpa scheme kya chapchana phangandabagi matangda ain gi bathabak lakhotna bhonaragani haina Human Rights Law Network ki
Director Mehobam Rakesh Nangasi Hotel Grande da Nini Sumasa Tagadaba Reproduction and Health Rights ki workshop hokdokpagi thoramda phongdokre. Masi kari da kari khudong chadaba sing asi leibano haibadu koi leriba asa workers adagi anganwadi workers sing lenana akoi leriba pera legal volunteer sing sia masi pulaga koi nomini je khanaraga kari da so ngam lere adudi karam legal intervention changin ba yaga dagi habdu thidok minena bagi workshop ni hanai thamjage. Haingang Priyo Kumar Kobamyo Emma Tang Tara Taretagi Mang Kraba Matunda Ngarang Sina Funkibagi Matanga Sem Kiba JSina Mia Lasta Chenaba Mio Sing Putokadabani Haina Davi Tokre. Nasi Manipur Press Club Tapangtokpa Paumisang Unabada JSC ki member Inawina Haikibada Lalibu Tangkun Mafan Pawagi Manunda Chenaba Mio Sing Putokrabadi Megi Tangkun Tradagi Ban Yauna Akan Makongjang Sangsilagani Haiki. Se Tangkun ga Mapan Gipung Gabundin Ginudang Pung Taruk Komanda Mihat puputok ang popang na kanato ba kongjang jangjan ba amasung mihat pa khangdi ba et khangdi ba achiba dead body logda ba haiba posima je sigal loina na sanction ni na bagi kongjang duni hoje Amarunda Priyo Kumar gi mihat puganing da phongdok tuna ngasi Sangakphan Bazar da National Highway gi lambi tangkhai thingduna miyamna wakam mifam chathakre. JSC की कन्वेनर जीवन फोंदो की बदा सरकार दा थम के बथा जबसे थबक तो अंथोक ट्रबदी खोजंग संगसलागनी हाइके अथु मतमदा अखोन पिजखिबा सीएम दा पिसन गिबा मेमोरेंडम दा पंजरिबा नमिर हुमनी लाइबा तारिख कुमापन गी नुंगदा वरम पुंग तरुक फाव मनुंगदा मिहाट असिदा सेनरिबा मियोसिंग असे पुथोकपा अदुगा मसेदा पुथोकपा ngamdragadi maka taba akoina manipurda leriba civil society organization singa punjilaga abai akan action लखरकनी है बजमा लौमी सिंगी नोमगी ओइबा ट्रेनिंग प्रोग्राम अमा सांडल डिस्ट्रिक्ट की मनुंग जनबा थोमा मेमोरियल हॉल कोमना थागिदा पांगथोखरे थोरमदुदा एग्रीकल्चर की डिप्यूटी डायरेक्टर ओरंबा एन गुगोल चंद्रा रेवेन्यू ऑफिसर के एस कुंजरास अमदी केवी के थोवाल के एस सुरमंगोल सु सरयाकी हंदक पांगथोखिबा क्लास 12 की एग्जाम न माय पाखरबा अमदी पोजीशन लौरखरबा Science subject topper oirakraba Millennium Institute of Sciences ki Mary Singh opagi thoram ama ngasi Kwakachel May ko bidalaiba school sta pangthokre thoram da Education Minister T.S. Radishyam Parliamentary Secretary K. Rovindro school ki Principal Dr. S. Sawa Sapanbera Gram Panchayat ki Pradhan Athopam Bishorjit Kosem Secretary Dr. M. Vidyasagar amadi school ki Oza Singh su sarogyaki Doctor Singh Anaba Layang Daba Tosa Daba Professional Sticks Yaw Daba Dr. Singh All Manipur Youth Protection Committee na Yanindaba Phongdokli Meta Tarukta Rimsta Laiki Rabi Khuyathong Polam Lekai Dagi Longzam Honi gi Matangda Paukse amadi social media da habak libasina Dr. Singh na mathau ningthina tawdi habini Hiram asida Rims Authority na sabsana thigatuna Dr. Adugi mathakta chapchaba thabak lokhakadabani hairi Hauji amuka sadati ba brematang luxury Saiji TMT bar se latest German technology season aduna state of art factory Guwahati na puthok chabani masigi bar se han basundokpa product oibana colin zade taken day mapangil kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar Manipur Technical University is organizing the first summer school of the university from 5th June to 15 July 2017 at Takil Park. Subjects offered: Korean language, functional English, photography and Photoshop, project management, basic computer fundamentals, programming, physics, chemistry, mathematics. For details, please visit the website www.mtuonline.in. Delicious cookies from Likla Bakery. India की अहानबा National Award Government of India न पीबा Silver Dew मखल सुना लेजरे half liter 750 ml 1 liter 2 liter 5 liter and 20 liter jar as an distributor Amadi Akupamarol Loktak Industry Industrial State
Takiel da contact tobiu. Break ki batungda amuko sa taram noksari makata ba pauda PSAD Kangpupi ki quarter mai sakhi badagi awawa taraba mioi mangada Kangpupi Women Welfare Association amasung Kangui Youth Union Kangpupi gi ward number taratareta donation tawduna mateng pikre Kangpupi Women Welfare Organization ki office da pangthokiba thoram aduda Kangpupi Town Committee ki chairman Chongkam Kigen Kangpupi Town Churches Fellowship ki chairman Jelun Kim KSO Sadar Hills Kangui Youth Union amasung Women Organization gi mioi sing sawya Miam dagi donation tarokwa sanfam lupa lising taramapan sing keji sahum humfu phi amasung kolek sing gaulen khongsai gi imung manung da piki District Social Welfare Office Kangpopi na Kangpopi kendra gi manung dalai ba hal sing da all as pension yan chokre mamang sahi gi March tha dagi sahi asigi February tha phabu gi punna tha tara ni thoi gi lupa lising ani chamri yan thokre Songtham thoibada iba yawalaktagi mingthon balarik ama ngasi Manipur Press Club ta phongkre Songtham memcha amasung aibagi imung manung na sinduna pangthokiba taramada Deputy Chief Minister Y. Joy Kumar Manipur State Bharat Scout and Guides ki Chief Commissioner Thodam Ibo Bisaksu sarugya Manipur Sarkar na tourism sakhonaba sangsulaliba khongthang ge saruk ama oina thanga kendra gi praja miyamda hena income leina ba amadi kendra sida tourism sakhonaba honragani haina thanga kendra ge emeresu oriba PDA gi chairman T Robindro nangasi solid waste collection campaign amadi 10 din install tobagi thoronda phongdokre green thanga safe loktak amadi clean sendra haiba thimda swasthya mission gi saruk ama oina UCT thangana support togduna Sendra Youth Club eating Sendra thanga part 2 na sinduna Sendra tourist resort ki foot hills ki akoi bada pangtokba thoramduda marina bami kyasu sarugya ki Gram Panchayat ki thakta watermelon festival ga mari lenana malem gi oina community response to climate change and its impact haibasida Sugurucify Farmers Club da paugi mi phamama pangthokre wangam kibusingna Sarkar na policy program ningthina yatuna hongliba akoi gi phibamasi thengnaba honaba tangai phade haiba wafam sing phongdoknaki International Astronomical Union na handakta Manipuri masa scientist Thangdam Guneswara asteroid ki lamda thoidok hendong na singthani ngai ba thabak tobagi damak ngaki mingda asteroid amagi ming Thangjam haina thondune kai khunaba utkraba Imphal East District ki Poiro Khongjil Seram lekai dagi scientist Dr. Thangjam Guneswabu harau tayam na opaki thoram ama Poiro Khongjil United Clubs Organization Imphal East District na sinduna pangthokre Poiro Khongjil Community Hall da pangthokpa thoram aduda Mohon Minister T. Syam Kumar yauna tongan ba mioi kya na saruk yaki Scientist Guneswar na phongdokibada mai pakpa mioi ma oige haibadi akhang kanba amadi khonaba kanba tangai phade haiki Medical Directorate ki Food Safety and Standard Section Government of Manipur ki thomi sing nangasi Kaksing District ki manung sanba Imphal More lambigi Laimangai Jingjil Mapada Myanmar ki pusilakwa asa thaki polam sing phagatuna manghankre Food Safety ki Consultant Dr. S. Bimola Kumari na phongdokibada lalolitik toriba amadi gari driver singna aina yadaba port pusinbirakanu haiki अहमद अखोइना सी पुरक्लिबा सानबा सिंजाक पुरक्लिबा गाड़ी की ड्राइवर सिंसिसु लाइसेंस लौबिरौ अदुगा लोइना ना हाइरिबा सिंजाक सिंसी करम मतमदा कनाना ऑथराइज ओइबनो कना की अयाबा यावबनो रासाई की लाइसेंस यावबरा यावदबरा करी सिंजाक करी मचंग यावी यावदे मसी सिंसी चाबदा फै फते हाइबा सिंसी अयिबदु यावद्रगदि मसी अमता साबा यादे मुसनबिरा कनु मतुंगना सिगुंबा अखोइ एक अमन लैबनीना Laimakhongi Premnagar dagi Harimaya Goktang Kopi sahi yangkhairom sarabi nupi ama ngarang thilpung amron taba matamda Rims Hospital dagi thokiba dagi thiba khangre hari nupi ase foot manga wangi mamai koidai nai kuchu ngowi mangna thokiba matamda hangam mapal masugi tisar amalekhe asangma masugi phanek ama sekhi atya masugi pmayan ki kanagwana ma puthengna birabadi mobile number 8729845955 natraga manak nakpa police station da pau pibiu hairi All India Christian Council na Chief Minister N. Birena Manipur Miyam Gudamak Santi Amadi Nungsi Sanaba Puraknaba Gudamak Paikhalakliba Thabak Thoram Singbo Thagatpa Phongdarakli
hauji makata na sanabagi pawamu lobese masigi sanabagi pawda All India Football Federation na sinjuna tha sigi tang tara manga dagi kun fawa group tang tara manga dagi team kunna group mari thona khaidokuna Punjab ki Fawaro da sathariba kunithoi suba Senior Women's National Football Championship ta Manipur na Delhi bu goal manga shino da maitiba piduna semi final sangre Manipur gi mai pakibagi goal singadu ai Prameshwari amadi Dangmai Grace na goal ani chanki Atupa goal aduna NG Balana chankibani Manipur Strengthlifting Association sinna Kumalampak Sports Complex ki Olympic Bhavan Conference Holder Association asigi President Moirang Kendragi MLA P Sarachandra Opagi thoram bangtokre thoramada Manipur Olympic Association ke Secretary Sunil Elangbam Manipur Strengthlifting Association ke Vice President L Umakantasu Sogyakhe Ibudo Moirang Thangzingi semgot saganabagi damak sarkar gi maikaidagi angumamateng pangnaba hodaragani haina Health Minister L Jan Jukumarna Ibudo Thangzing harawbagi sarok ama oina lai lusingadaba nimini walingaida pangtokpa thoramda phongdokre thoramadida Speaker Kemsan Advisor to CM P Sarachandra Kumbi Kendragi MLA S Birana maruba miwishingwani saryaki Ibudo amadi event hawa Haina pana ani thona khaidokuna muknagi athoi hen tanabasu pangthoki makata na sanabagi pau boyani thojandagi phangigani Manipur Rifle Association Sinduna Tha Sigitang Kunmatodigi Unit Mangagi Nupa Madi Nupi Shooter Samaga Maripu Humdoina Saru Yaduna Chathariba Sahi Sigi Kuntari Suba All Manipur Shooting Competition Gi Saruga Moina BSF Koirangi Shooting Range da Pangtokiba First Step Shooting Competition da Impal West District Rifle Association Gi Address Line Jamna Ahanba Impal East District Rifle Association Gi Lema Popam Rajesh Kumar na Ani Suba Madi Unit Asigi Yungkham Rohosona Ahum Suba Position Takhe Category Asigi Junior Man Individual Gi Pangtokibada Impal West District Rifle Association gi address line jamna ahanba unit asigi Robert Sanasamna ani suba madi Impal East District Rifle Association gi Airman line jamna ahum suba position takhe clay pigeon trap shooting NR championship men individual gi pangtokhibada Impal West District Rifle Association gi Salam Premila Sanuna ahanba takre category asigi veteran men individual gi pangtokhibada Impal West District Rifle Association gi Hizam Tikren Dajina ahanba Impal East District Rifle Association gi N Indrajina ani suba position takhi amaromda Kumalampak shooting range da pangtokiba meter taragi veteran men individual air pistol NR championship da Impal West District Rifle Association gi Hizam Tikendajina ahanba position takhi meter yakhi gi men individual small bore free rifle prawn NR championship da Impal East District Rifle Association gi Seram Binoina ahanba Impal West District Rifle Association gi RK Sanahal nani subamadi district asigi Sanasam Somarendo Maitina ahum suba position takhi meter yakhi gi junior men individual small bore free rifle prawn NR championship ta Impal West District Rifle Association gi Sanasam Daurasna ahanba unit asigi Robert Sanasam na ani suba position takhi Satharibar competition asida haujik phawda Impal West District Rifle Association na gold kunmanga silver taramanga bronze tara punna medal yankai phangduna ahanba Impal East District Rifle Association na gold tara taruk silver tara mari amadi bronze taret punna medal kuntra phangduna ani suba Blusum School Indoor Shooting Center sangangaina gold nipal silver dramatoi bronze dramanga punna medal kuntra mari phangduna ahum subu position taduna seli Manipur Police Sports Club amadi district taragi nupa amadi nupi boxer seni yang kaitarung na saru yaduna tha sigi dang kuntaruk tegi Kumalampak Sports Complex ke shooting range da chathariba is the 11 boxing championship for men and women's ki ngasi pangtokiba KG Nipunipal dagi yang kai phawgi sub-junior men's da ukhul gi N Ajit Kumar Impal East ki athauba lairalapam KG yang kai dagi yang kai thoi phawgi sub-junior men's ki pangtokibada Suransatpur gi N Rohit KG yang kai ni thoi dagi yang kai mari phawgi sub-junior men's ki pangtokibada ukhul gi Huimingam
रविभा केजी यांखै मरी दगी यांखै तरेट फाउबगी सब जुनियर मेंस की पांगथोखिबदा इम्फाल वेस्ट की एल रवि चंद्र मरी इम्फाल ईस्ट की एस पिकन्ना मागी मागी लंबा माइथी बिदुना मथंगी राउंड संख्रे केजी निफुनिपाल दगी यांखै फाउबगी सब जुनियर मेंस की पांगथोखिबदा बिष्णुपुर की एन ननाव इम्फाल वेस्ट की एस किशन केजी यांखै दगी यांखै निथोय फाउबगी पांगथोखिबदा बिष्णुपुर की एनजी ngambos थौबाल की एल बंकिम केजी यांखै निथोय दगी यांखै मरी फाउबगी पांगथोखिबदा सेनापति की एलेक्स न्यूमाई केजी निफुमापल की जूनियर मेंस की पांगथोखिबदा सुरनसामपुर की आइस बोनेन केजी यांखै निथोय की जूनियर मेंस की पांगथोखिबदा थौबाल की एन कुंजा केजी यांखै तरुक की जूनियर मेंस की पांगथोखिबदा इम्फाल ईस्ट की एन धनेश्वर केजी हुम्पु की जूनियर मेंस की पांगथोखिबदा इम्फाल वेस्ट की आइस नोंगथोन बिष्णुपुर की एमडी ताजुद्दीन उखरुल की के आइस सुशांता माई पाक्तुना मथंगी राउंड संख्रे केजी हुम्पु मरी की जूनियर मेंस की पांगथोखिबदा थौबाल की एल रोनाल्डसन कक्चिंग की एम होलेंडर केजी यांखै निथोय की सेनियर मेंस की पांगथोखिबदा इम्फाल वेस्ट की जेंसन ngatem mai pakhe keji yakhini to gi senior men's ki pangthokibda manipur police sports club ki oinam inau ukhul gi ngangkham haingo keji humphumari gi senior men's ki pangthokibda imphal east ki a michael bishnupur gi o brandon mai paktuna mathangi round sangkhre keji humputra manga gi senior men's ki ngasi sanakiba semi final match ta imphal west ki s hercules na imphal east ki rajender bu maithi biduna final sangkhre All India Football Federation Sinduna Mamang Thagi Tang Taretiki home and away basis Saturday second division Aileki Neroka Football Club Manipur gi Aroibo home match wina Hayeng Kumalampak Main Stadium da Southern Summit Kolkata ga Sanargani Hiram masigi matang da paugi mifam ama Singmairong da leba Hotel Classic Grande da pangthokre Thormasida Neroka Football Club Manipur gi chief coach Gibrai Khan manager Arun Kumar amadi Malengan Bamadi Southern Summit Kolkata gi coach Hemanta Dora team captain Deepak Kumar Mandal su Yakhe Team Taruk Neroka Football Club Manipur Southern Summit Kolkata Delhi United FC Fete Hyderabad AFC Lone Star Kashmir Football Club Amadi Kenkre Football Club Mumbai na match mapan sanaba loikibada Neroka Football Club Manipur na match taret mai pakre draw ni setpatigi point kulumdai phangduna ahanba position da leiri Southern Summit Kolkata na match manga mai pakre match ani draw amadi match ani mai tikibadagi point 33 phangdoni suba Delhi United FC na match ahum mai pakre match ahum draw amadi match ahum mai tikibadagi point 32 phangduna ahum suba Fete Hyderabad na match ani mai pakre match mari draw amadi match ahum mai tikibadagi point 30 phangduna mari suba Lone Star Kashmir Football Club na match ama mai pakre match ahum draw amadi match manga mai tikibadagi point 3 phangduna manga suba position da leiri Kenkre Football Club Mumbai na match ama mai pakre match ani draw amadi match 3 mai tikibadagi point manga khak phangduna 3 suba position da leiri hayeng paktokodrba match asika mari lena Neroka Football Club Manipur gi chief coach Gibrai Khan na lamdam asigi football bu pamjaba singna hayeng sanagadruba match asi miyeng tabiduna irandam asidagi ahanba oina I League da saruk yagadruba sanari singbu thauna hapiyu haike tomorrow will be I'm telling you very entertaining football tomorrow when people will enjoy Manipur people will enjoy football because they are a good team well in fact they didn't qualify because of some reason that we don't know that we are not qualified but tomorrow we are going to play good football right people watching would enjoy good football Amaronda Southern Summit Kolkata gi chief coach Hemanta Dora na phongdokibada team masigi masang narba sanari khara injury oibadagi hayeng sanagadriba match asida yaw phangdrabasu match asi mai pakna ba honagani haike मोटिवेशन हमको नहीं लगता अगर आप अगर किसी चीज को प्यार करते तो उसके लिए मोटिवेशन का करना नहीं कोई भी चीज रहेगा तो उसको सही तरीके से सही चीज में सही जगह प्यार करना Thakasari boyai hausi makatana ayeng sagi bawabu khongbigani ngasi gi wai khiba inga sagi pauda ICAR na patki pirpa paugi matungina ngasi gi khwaidigi sakhiba Celsius degree 38 manga khwaidigi ingba Celsius degree 38 nipal Nuksiti yaw ising manil gisang ayukda sada maripumatoy nungtilda sada yang kay turuk oiki ngasi nong chukide Hausiaroi bada maraiba pau amhana government ki bakang nabu thauslai trabasu mahairoi singdagi ozana masing hanba government school sing punsanana horaragani haina education minister J. Radheshya na phongdokre
BJP na Indian constituency thugaiduna democracy masak thiele haina MLA Lokeshwar na haikre amadi immigration office moregi lefam thokpa masak mathum leitabana mapali baktaki lakpa mioi singi mamangda ikai ningai baktimam amada leiri ngasigi di ISTV ni pizari ba Manipuri pau matang salojare ning tabir semua mukana kurumjare खंगनजबा ISTV नेटवर्क ता चयोल खुदिंगी थांगजी नुमिता संदोकचगदबा अंगांगशिंगी थौरंगी प्रोग्राम दा शरुक याबिनिंबा लनाई क्लब ऑर्गेनाइजेशन अमदी स्कूल की अंगांगसिंगना ISTV नेटवर्क ता लापिरगा फॉर्म अमुमम तंग लौबीदुना मिंग पिशिंदिबा यारगत अकुप्पा मरोगी दमक ISTV नेटवर्क ता ngasi maklingbirau खंगनजरिबा जनरल सेक्रेटरी ISTV नेटवर्क खंगनजबा ISTV नेटवर्क ता चयोल खुदिंगी थांगजी नुमिता संदोकचगदबा अंगांगशिंगी थौरंगी प्रोग्राम दा शरुक याबिनिंबा लनाई क्लब ऑर्गेनाइजेशन अमदी स्कूल की अंगांगसिंगना ISTV नेटवर्क ता लापिरगा फॉर्म अमुमम तंग लौबीदुना मिंग पिशिंदिबा यारगत अकुप्पा मरोगी दमक ISTV नेटवर्क ता ngasi maklingbirau खंगनजरिबा जनरल सेक्रेटरी ISTV नेटवर्क ISTV की सर्विस प्रोवाइडर सिंगदा खंगनजबा ISTV की सर्विस प्रोवाइडर सिंगदा दुंगाइरबा वाफम अमतंग खंगनजरी मदुदी ISTV नेटवर्क ना 64 पोर्ट की डिवाइस अमा खिंदुना केबल सर्विस प्रोवाइडर सिंगदा 19 dBm की पोर्ट मचिन अममम पीनबगी थौरांग लौखत्तुना लेरे थौरांग असिगी मखादा हौजिक ISTV नेटवर्क ता अदोम की पालिबा ट्रांसमीटर सिंग लौथोकपिदुना अदोमना अपाम्बा मफमदा पुबिखिबा यारगनी पिजरिबा खुदोंचाबा असि हाना लाकपा केबल सर्विस प्रोवाइडर सिंगदा पिजगनी खुदोंचाबा असि थेंगना लाकपा सर्विस प्रोवाइडर सिंगदा फंगदबा याय अकुप्पा मरोगी दमक ISTV नेटवर्क ता लापिदुना खंगबिरबा यागनी खंगनजरिबा जनरल सेक्रेटरी ISTV नेटवर्क John Institute, an institute for civil service and other competitive exams. Admissions open for MPSC GS Prelim 2017 and MPSC optionals for public administration, geography, Manipuri and education. Class commences from 8 May 2017. MPSC GS Mains 2017 and General Foundation course. Class commences from 28 May. Maths Foundation. Class commences from 28 May. For more details, please contact John Institute, Tidim Road, Segaro, Thogababu Laikai, Imphal. You're only 100% fan if you're watching it on Star Sports Select HD. So upgrade now to Star Sports Select HD, the new home of the Premier League. Ima, thau tay ko na. Tale, ya dai ma thau tay bai la dai ba. Abungo, nasam thau tay bro. Tay de. Thau tay traji. Sam loi ken jakini. Hello se. Loi de, me am uncle ai na jara. Thau tay yo. Thau tay ba, masi thau tay na te. Sesa hair oil and lotion. Anawa hujik kan hair kya ni sambu makong thengna chena kalali haldi aduga ohali denga pusu masida yauri ba mahausa gi p protein vitamin E amadi limon gumba almol hap chimba sambu sanap tanap lawdana thambangami aduga manam gi diko asingba punsisida hair dresser sing loina duna leibedi yaroido asingba punsisida di uful leibak pollution or chanap lawdana aduna isagi leijare aigi imana takpiramba ayurvedic sesa Manamasinggi mara taranipa thau makhal manga na punsilaba sangom yansinduna semlaba sesa sangi damakta nungai taba punna makohan mangamba sesa
aduna phangnak pelando aina aigi imadagi madu aina aigi ichanupi de supi sesa aigi hair specialist sesa